ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯅꯤꯡꯗꯕ ꯏꯄꯨꯔꯣꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯃꯩꯇꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯅꯥ ꯃꯁꯤꯡ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯄ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ, "ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ?" "ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ? ꯏꯟꯖꯥꯡ ꯍꯦꯛꯏꯁꯦ ꯑꯌꯨꯛꯀꯤ ꯊꯣꯡꯅꯅꯕꯒꯤꯅꯤ." "ꯍꯥꯏ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯍꯧꯒꯠꯈꯤꯕꯗꯤ ꯐꯅꯗꯤ ꯀꯨꯏꯔꯦ." ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯂꯒ, "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯦ ꯐꯝꯗꯣꯛꯑꯒ ꯂꯩꯊꯣꯛꯄ ꯅꯠꯇꯦ, ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯤꯅꯤ꯫ ꯑꯩꯁꯨ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯅꯕ ꯍꯥꯏꯅ ꯇꯧꯔꯤꯁꯤꯗꯤ." "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯕꯅꯤ." "ꯑꯁ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯆꯥꯁꯤꯗꯅ." "ꯀꯔꯤ ꯆꯥꯗꯣꯔꯤꯒꯦ?" "ꯑꯩꯅ ꯍꯥꯏꯗꯤ ꯆꯝꯊꯣꯡ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯕꯅꯤꯗ." "ꯁꯨꯅꯤꯡꯗꯕ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯅꯪꯅ ꯆꯝꯊꯣꯡ ꯆꯥꯕ ꯐꯪꯗꯣꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ." "ꯑꯁ, ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯆꯥ ꯌꯥꯏ ꯍꯥꯏꯕꯅꯤꯗ, ꯁꯨꯝ ꯆꯝꯊꯣꯡꯗ ꯆꯥꯔꯒ ꯂꯩ꯫ ꯃꯅꯥ ꯃꯁꯤꯡ ꯆꯥꯃꯟꯗꯅ ꯑꯩꯁꯦ ꯁꯟꯅꯒ ꯎꯕ ꯌꯥꯗ꯭ꯔꯦ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕꯅꯤ." "ꯐꯅꯗꯨꯝ ꯐꯔꯕꯅꯤ, ꯑꯃꯨꯛꯇ ꯁꯟꯗꯨꯅ ꯋꯥꯏꯔꯛꯑꯒ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯀꯥꯟꯗ ꯐꯒꯗꯕꯅꯤ." "ꯀꯔꯤꯕ ꯅꯨꯄꯤ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯥꯔꯒ ꯁꯨꯝ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯦꯕ ꯍꯥ?" "ꯍꯣ, ꯈꯦꯠꯅꯕ ꯂꯩꯇꯤꯌꯦ, ꯅꯪꯅ ꯅꯥꯔꯒ ꯂꯩꯒꯦꯔꯥ ꯅꯥꯗꯅꯕꯨ ꯂꯩꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤ ꯑꯩꯅ ꯊꯥꯛꯑꯒ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯆꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯗꯣ ꯏꯕꯨ ꯏꯀꯥꯏꯗꯦꯅꯦ." "ꯑꯣ, ꯆꯝꯊꯣꯡ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯕꯒꯤꯅꯤꯅꯦ ꯅꯪꯒꯤ ꯏꯁꯧꯁꯦ꯫ ꯍꯣ, ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯉꯗꯤ ꯊꯕꯛꯇꯨ ꯁꯨꯔꯣ, ꯑꯗꯨꯒ ꯆꯥꯅꯅꯕ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ, ꯀꯅꯥꯅꯕꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯉꯥꯡꯖꯔꯤꯅꯣ?" ꯂꯩꯃꯗꯨ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯆꯥꯎꯕꯅ ꯁꯣꯜꯍꯧꯏ, "ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯏꯁꯧꯗ ꯇꯧꯔꯒ ꯂꯩ꯫ ꯑꯩꯕꯨ ꯆꯝꯊꯣꯡꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯀꯨꯏꯔꯦ ꯊꯥꯎ ꯊꯨꯝꯒ ꯉꯧꯔꯒ ꯆꯥꯈꯤꯗꯕꯗꯣ꯫ ꯑꯩꯕꯨ ꯀꯅꯥꯗꯒꯤ ꯂꯧꯔꯒ ꯆꯥꯁꯤꯒꯦ?" ꯂꯩꯃꯗꯨ ꯏꯃꯨꯡꯔꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ, "ꯍꯣ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ?" ꯀꯔꯤ ꯇꯧꯔꯒꯦ ꯁꯤꯅ ꯀꯣꯏꯀꯧ ꯀꯧꯔꯛꯏꯁꯤꯅ? "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯨꯅ? ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ." ꯆꯥꯎꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ? ꯁꯦ, ꯕꯥꯔꯇꯤꯟꯁꯦ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯄꯤꯔꯛꯑꯣ." "ꯑꯁ, ꯑꯩ ꯉꯝꯃꯣꯏꯀꯣ, ꯅꯪ ꯀꯣꯛ ꯁꯣꯛꯎꯕ ꯀꯩꯗꯧꯒꯦ?" "ꯑꯩꯁꯦ ꯆꯥꯛꯈꯨꯝ ꯃꯩ ꯊꯥꯒꯠꯈ꯭ꯔꯕꯅꯤ, ꯏꯁꯤꯡꯁꯦ ꯁꯤꯈꯛꯅ ꯀꯣꯟꯅꯔꯔꯣꯏ, ꯑꯗꯨꯅꯅꯤ꯫ ꯑꯝꯇ ꯁꯣꯛꯂꯛꯑꯣ ꯍꯥꯏꯕ ꯅꯨꯄꯥ ꯅꯪꯕꯣ." "ꯅꯪꯁꯤꯗꯤꯅꯦ, ꯉꯁꯥꯏꯅ ꯀꯣꯛ ꯊꯣꯡꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯦ ꯅꯨꯄꯥ ꯅꯪꯁꯦ꯫ ꯅꯨꯄꯥꯅꯕꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯈꯛ ꯁꯣꯛꯄꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." "ꯍꯣ, ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯁꯣꯛꯄꯤꯔꯒꯦ, ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ." ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯇꯟꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄ ꯆꯠꯈꯤ꯫ ꯂꯩꯃ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯁꯨꯃꯥꯡꯒꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯌꯨꯝꯁꯨ ꯃꯩ ꯊꯥꯜꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ "ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯜꯂꯛꯑꯝꯈꯤꯔꯣꯏꯕ ꯃꯥ? ꯅꯨꯄꯥ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯑꯣꯏꯅ ꯆꯠꯇꯅ ꯂꯩꯔꯤ." ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯃ, ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯇꯕꯅ ꯊꯕꯛ ꯄꯨꯝꯕ ꯅꯪꯅꯅꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯐꯅ ꯃꯥꯅ ꯁꯥꯎꯔꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯕꯁꯨ ꯂꯧꯔꯝꯗꯦ꯫ ꯇꯞꯅ ꯏꯪꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯕꯁꯨ ꯂꯧꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯅꯗꯤ ꯊꯦꯡꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯁꯤꯡ ꯑꯃꯨꯛ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ, "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ, ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯁꯤꯡ ꯍꯣꯟꯖꯤꯜꯂꯝꯒꯦꯅ ꯇꯧꯕꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯈꯔ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ "ꯁꯤꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯅꯤ, ꯏꯄꯨꯔꯣꯏꯕꯅꯤꯅ ꯂꯩꯔꯤꯁꯤꯅ ꯁꯤꯡ ꯐꯥꯎꯕ ꯍꯦꯛ ꯌꯥꯟꯕ ꯆꯠꯅꯤꯡꯗꯦ꯫ ꯑꯁ, ꯂꯩꯃꯩꯒꯤ ꯃꯄꯣꯛꯁꯦ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ." "ꯍꯥꯏ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯧꯗ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯧ ꯂꯥꯡꯉꯤ, ꯑꯩ ꯎꯔꯁꯨ ꯏꯁꯧ ꯂꯥꯡꯉꯤ꯫ ꯅꯪꯅ ꯏꯁꯧꯗꯣ ꯐꯅ ꯂꯥꯡꯅꯤꯡꯕ ꯂꯩꯔꯁꯨ
ꯑꯩ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯡꯉꯨꯅꯦꯍꯦ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯅꯦ ꯅꯁꯛꯇꯣ ꯎꯅꯤꯡꯗꯦꯀꯣ ꯁ꯭ꯋꯥꯏꯗꯒ ꯂꯦꯞꯂꯛꯀꯅꯨ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯑꯄꯪꯕꯤ ꯅꯪ ꯁꯤꯗꯤ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯗꯣꯏꯅꯤꯅꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯆꯥꯎꯕ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯑꯦ ꯁꯤꯗꯤ ꯀꯥꯏꯗꯒꯤ ꯏꯇꯥꯎ ꯃꯣꯝꯕ ꯈꯣꯏꯗꯩ ꯂꯧꯔꯛꯏꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯒꯤꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯏꯕ ꯍꯥꯏꯕꯗꯨꯔꯣ ꯍꯩ ꯃꯁꯤꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯇꯥꯎ ꯍꯣꯏꯗ ꯑꯩꯅ ꯆꯠꯂꯨꯕꯗꯅꯦ ꯌꯦꯟ ꯁꯦꯝꯃꯒ ꯂꯩꯔꯝꯃꯦ ꯃꯥꯅꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯑꯗꯨꯗ ꯅꯪ ꯅꯊꯟꯇ ꯆꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯄꯤꯖꯅꯤꯡꯉꯗꯤ ꯑꯁꯦꯝꯕ ꯈꯔ ꯍꯦꯛ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯂꯧꯔꯛꯏꯁꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗꯀꯣ ꯊꯜꯂꯤꯗ ꯅꯨꯄꯥ ꯅꯪꯁꯦ ꯑꯩꯗꯤ ꯀꯩꯗ ꯏꯀꯥꯏꯗꯣꯏꯅꯣꯍꯦ ꯅꯪ ꯁꯤꯃ ꯍꯥꯎꯔ ꯂꯣꯏꯔꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯇꯥꯎ ꯃꯣꯝꯕꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯑꯕꯅꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯏꯟꯖꯥꯡꯗꯣ ꯊꯣꯡꯅꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏꯅꯦ ꯆꯥꯛꯇꯨꯅ ꯅꯪ ꯊꯣꯡꯉꯣ ꯏꯟꯖꯥꯡꯁꯤꯕꯨꯗꯤ ꯑꯩ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯂꯩꯃ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯦꯡ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛꯅꯆꯤꯡꯕ ꯑꯋꯥꯠ ꯑꯄꯥ ꯃꯦꯜꯂꯤꯕꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯂꯩꯔꯨꯗ꯭ꯔꯦ ꯃꯥꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯁꯤꯗ ꯊꯥꯕ ꯌꯥꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯌా ꯑꯃ ꯊꯥꯖꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕꯒ ꯑꯗꯨꯃꯛ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯝꯃꯤ ꯃꯁꯤꯅꯁꯨ ꯃꯥꯒꯤꯗꯤ ꯃꯇꯦꯡ ꯑꯣꯏꯖꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅꯗꯤ ꯅꯣꯡꯃꯇ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕꯅ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯑꯃꯨꯛ ꯅꯪꯅꯅꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ ꯃꯥꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏꯅꯦ ꯊꯦꯡꯉꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯈꯪꯕꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤꯁꯤꯅꯤ ꯏꯆꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ರೆ ꯅꯪꯅꯦ ꯃꯇꯨꯡꯗꯗꯤ ꯊꯦꯡꯉꯛꯀꯅꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯣꯏꯗꯕ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯁꯦ ꯑꯇꯣꯞꯄ ꯃꯤꯗ ꯑꯣꯏꯅ ꯁꯨꯍꯟꯒꯗꯣꯔꯤꯕꯅꯤ ꯍꯣꯔꯦꯟ ꯍꯟꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯃꯇꯝ ꯆꯥꯅ ꯍꯟꯒꯦ ꯍꯥꯏꯔꯛꯀꯅꯤꯗꯣ ꯑꯗꯨꯅꯅꯦ ꯊꯕꯛ ꯂꯥꯛꯄꯗꯁꯨ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯅꯕ ꯇꯧ ꯑꯩꯅ ꯍꯥꯏꯁꯦ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯆꯠꯂꯨ ꯍꯥꯏꯕꯅꯤꯀꯣ ꯂꯩꯃ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯌꯥꯔꯦ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯅꯦ ꯇꯥꯠꯇꯧꯗꯅ ꯂꯩꯔꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒ ꯑꯃꯨꯛ ꯊꯦꯡꯉꯕ ꯃꯇꯝ ꯆꯥꯅ ꯂꯥꯛꯇ꯭ꯔꯕꯗꯤꯅꯦ ꯈꯨꯠꯁꯨꯃꯟ ꯄꯤꯔꯣꯏꯀꯣ ꯑꯩꯗꯤ ꯃꯄꯨꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯂꯩꯃ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯨꯕ ꯀꯧꯕꯅꯤꯅ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯉꯝꯖꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯆꯥꯎꯕꯗꯨ ꯃꯣꯝꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯣꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤ ꯏꯇꯥꯎ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯕꯅ ꯐꯕꯅꯤ ꯑꯁ ꯏꯇꯥꯎ ꯑꯩꯅ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯗꯣꯏꯅꯣꯗ ꯊꯕꯛꯀꯤ ꯋꯥꯕꯨ ꯀꯩꯅꯣ ꯑꯩꯅ ꯁꯨꯕ ꯆꯠꯂꯤꯁꯤꯗꯁꯨ ꯅꯪ ꯑꯗꯨꯃꯛ ꯌꯥꯎꯕ ꯌꯥꯏ ꯃꯁꯤ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯊꯕꯛꯀꯤꯗꯤ ꯁꯨꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯁ ꯇꯜꯂꯤꯗ ꯏꯇꯥꯎ ꯑꯩꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯛꯀ ꯆꯥꯕꯩꯗꯤ ꯃꯥꯅ ꯄꯨꯁꯜꯂꯛꯏꯁꯤꯅ ꯑꯗꯨം ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩꯗ ꯏꯇꯥꯎ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯅꯤ ꯌꯥꯔꯤꯈꯩꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯒꯅꯤ ꯑꯃꯨꯛ ꯃꯁꯥꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯕꯗꯤ ꯃꯈꯣꯏꯗꯤ ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛꯇꯤꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯀꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯀꯣꯏꯒꯗꯕꯅꯤ ꯊꯕꯛ ꯄꯨꯝꯕ ꯅꯨꯄꯤ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯍꯣꯏ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯁꯨ ꯆꯨꯝꯕꯩꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯑꯇꯟꯕꯁꯤꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯟꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄ ꯇꯥꯕꯅꯤ ꯏꯇꯥꯎ ꯋꯥꯈꯜ ꯇꯥꯎ ꯏꯆꯟ ꯂꯩꯃꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯣ ꯅꯪꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯟꯗꯕ꯭ꯔꯅꯦ ꯃꯥꯅ ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯕ ꯉꯝꯗ ꯏꯃꯨꯡ ꯑꯗꯨ ꯀꯌꯥ ꯋꯥꯅ ꯄꯨꯔꯤꯕ ꯅꯪꯅ ꯑꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯨꯅ ꯁꯦꯜ ꯄꯨꯁꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯀꯌꯥꯝ ꯍꯔꯥꯎꯖꯅꯤ ꯑꯁ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯁꯨꯅꯤꯡꯉꯛꯑꯗꯤ ꯍꯥꯏꯔꯛꯀꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯁꯨꯅꯤꯡꯗꯦꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯉꯜꯂꯤꯉꯩꯗ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ
ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ ꯂꯩꯃꯅ ꯀꯌꯥ ꯋꯥꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯔꯤꯕ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯩꯃ ꯊꯕꯛ ꯃꯐꯝ ꯌꯧꯕꯗ ꯈꯖꯤꯛ ꯊꯦꯡꯕꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯐꯪꯒꯗꯕ ꯈꯨꯠꯁꯨꯃꯜ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯇꯥꯅ ꯑꯗꯨꯃꯛ ꯄꯤꯔꯛꯏ꯫ ꯃꯍꯧꯁꯥꯗꯒꯤ ꯂꯩꯃꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯕ ꯃꯄꯨꯛꯆꯦꯜ ꯑꯃ ꯇꯧꯕꯅꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯈꯩ ꯂꯩꯃꯅ ꯉꯝꯅꯅꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯩ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯃꯆꯨ ꯇꯥꯅ ꯇꯧꯏ꯫ ꯁꯤꯃꯛꯅꯁꯨ ꯂꯩꯃ ꯑꯁꯤ ꯇꯥꯟꯊꯣꯛꯀꯦ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛꯁꯦ ꯊꯦꯡꯅ ꯊꯦꯡꯅ ꯆꯠꯂꯗꯤ ꯈꯨꯠꯁꯨꯃꯟꯁꯦ ꯑꯗꯨꯃꯛ ꯋꯥꯅ ꯐꯪꯉꯅꯤ꯫ ꯍꯧꯖꯤꯛ ꯈꯨꯠꯇꯁꯨ ꯁꯦꯜꯁꯦ ꯀꯤꯝꯐꯥꯎ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯡꯂꯤꯕ ꯆꯦꯡ ꯑꯁꯤꯁꯨ ꯃꯤ ꯑꯃꯈꯛꯅ ꯆꯥꯕ ꯀꯣꯟꯅꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯟꯈꯠꯅ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯃꯥꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕ ꯆꯪꯂꯛꯇꯨꯅ, ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯩꯃꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯪꯂꯝꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯍꯥꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯤ꯫ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ, ꯑꯩ ꯊꯤꯅꯕ ꯇꯧꯔꯛꯑꯒꯦ꯫ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ? ꯏꯔꯣꯜꯂꯦ꯫ ꯆꯥꯎꯕ ꯏꯔꯣꯜꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯟꯕ ꯑꯗꯨꯗ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ꯫ ꯂꯩꯃꯅ ꯆꯥꯛꯇꯨ ꯆꯥꯗꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯆꯥꯎꯕꯅ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯒꯤꯁꯨ ꯆꯥꯛꯇꯨ ꯊꯤꯔꯛꯑꯣꯗꯅ, ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯍꯧꯔꯁꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯊꯟꯇ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ꯫ ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ, ꯉꯁꯤꯗꯣ ꯑꯩ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯀꯠꯂꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯑꯗꯨꯝ ꯆꯥꯕꯤꯔꯣ, ꯑꯩ ꯍꯣꯔꯦꯟ ꯆꯥꯅꯤꯡꯉꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯆꯔꯥꯗꯤ ꯍꯦꯟꯒꯅꯨꯀꯣ ꯅꯪ, ꯐꯅ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯖꯤꯛꯇꯪ ꯍꯥꯟꯅ ꯆꯥꯅꯅꯕ ꯇꯧ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯩꯃꯗꯤ ꯍꯦꯟꯅꯗꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯆꯥꯎꯕ ꯑꯁꯤ ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ, ꯃꯥꯁꯨ ꯈꯪꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ꯫ ꯆꯥꯎꯕ ꯈꯔ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯏ, ꯃꯔꯤꯟ ꯇꯟꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯗꯥꯅꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯃꯗꯤ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯒꯤ ꯑꯇꯟꯕ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤ ꯋꯥꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯌꯥꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯐꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯛꯊꯟꯅ ꯍꯩꯔꯒ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯃꯗꯨ ꯊꯪꯅꯕ ꯃꯅꯦ ꯈꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯋꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯣꯡꯕꯤꯔꯒ ꯐꯖꯅ ꯊꯤꯗꯨꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯁꯨ ꯆꯥꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯆꯥꯎꯕꯗꯨ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯏ꯫ ꯆꯥꯎꯕ ꯃꯃꯤꯠꯀꯥꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯣꯜ ꯑꯗꯨ ꯐꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ? ꯅꯨꯡꯁꯤꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ, ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯔꯤꯅꯣꯁꯦ, ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯉꯥꯏꯔꯝꯃꯤꯁꯦ꯫ ꯁꯤꯗꯕꯨ ꯅꯨꯡꯁꯤꯗꯗꯅ ꯀꯅꯥꯗ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, ꯑꯁ, ꯀꯔꯤꯅꯣ? ꯅꯣꯡꯃꯇ ꯌꯨ ꯊꯛꯇꯕ ꯅꯪꯅ ꯉꯁꯤ ꯌꯨ ꯊꯛꯂꯒ ꯍꯟꯕꯤꯔꯛꯏꯁꯤꯕꯣ? ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯝꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ, ꯍꯣꯏ, ꯑꯩꯁꯦ ꯅꯨꯄꯥꯅꯤꯅꯦ꯫ ꯅꯨꯄꯥꯅ ꯌꯨ ꯊꯛꯇꯅ ꯅꯨꯄꯤ ꯅꯪꯅ ꯊꯛꯀꯦ ꯍꯥꯏꯔꯣ? ꯑꯁ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯌꯨ ꯊꯛꯑꯒ ꯃꯥꯡꯖꯕꯁꯦ ꯊꯛꯂꯤꯕ ꯃꯤꯗꯨ ꯈꯛꯇꯅꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯌꯨ ꯊꯛꯄꯁꯦ ꯄꯥꯝꯖꯗꯦ꯫ ꯅꯪ ꯊꯛꯅꯤꯡꯗ꯭ꯔꯗꯤ ꯊꯛꯎꯅꯨ ꯀꯩꯅꯣ? ꯑꯩꯕꯨ ꯅꯉꯣꯟꯗ ꯌꯨ ꯊꯛꯇ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯅꯌꯥꯗꯨꯗ ꯍꯩꯖꯤꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯌꯨ ꯊꯛꯏꯁꯦ ꯉꯥꯎꯊꯣꯛꯏꯕꯅꯤ, ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ, ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯇ꯭ꯔꯗꯤ ꯁꯨꯝ ꯋꯥꯔ ꯂꯩꯒꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯅꯤ? ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯅꯤꯡꯉꯝꯒꯅꯤꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯁꯦ꯫ ꯌꯨ ꯌꯣꯟꯕꯤꯁꯨ ꯍꯔꯥꯎꯔꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯄꯥ, ꯌꯥꯔꯦ, ꯏꯃꯨꯡ ꯆꯪꯉꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯃ ꯆꯥꯎꯕꯕꯨ ꯏꯟꯕꯣꯏ ꯁꯝꯕꯣꯏ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯦ꯫ ꯆꯥꯎꯕꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨ ꯊꯛꯄꯒ ꯑꯣꯏꯔꯦ, ꯃꯁꯥ ꯑꯗꯨ ꯄꯨꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯨꯒꯤ ꯅꯤꯁꯥꯅ ꯉꯝꯈ꯭ꯔꯦ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯄꯣꯊꯥꯈꯤꯕꯒ ꯊꯣꯡꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒ ꯂꯩꯃꯗꯤ ꯄꯣꯊꯥꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯗ ꯑꯗꯨꯃꯛ ꯇꯨꯝꯍꯟꯈꯤꯕꯁꯨ ꯄꯥꯝꯗꯕꯅ ꯃꯄꯨꯔꯣꯏꯕ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯝꯃꯤ꯫
ꯄꯨꯡꯁꯨ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯍꯧꯗꯣꯛꯏ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯆꯥꯎꯕꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯇꯞꯅ ꯌꯥꯎꯒꯠꯂꯛꯂꯝꯃꯤ ꯆꯥꯛꯁꯦ ꯈꯖꯤꯛꯇꯪ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣꯕ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯦ ꯀꯨꯏꯔꯦ ꯅꯪꯕꯨ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯨꯝꯂꯕꯗꯨꯗ ꯅꯤꯁꯥ ꯈꯔ ꯍꯟꯈꯤꯕꯅ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯌꯥꯔꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯆꯥꯎꯕ ꯄꯨꯟꯅ ꯆꯥꯛ ꯇꯣꯛꯂꯒ ꯄꯣꯊꯥꯈꯤ ꯆꯥꯎꯕꯗꯤ ꯅꯣꯡꯃꯒꯤ ꯁꯨꯅꯤꯡꯗꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯃꯔꯛꯇ ꯌꯨꯁꯨ ꯊꯛꯄ ꯍꯩꯅꯕꯤ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯊꯛꯂꯨꯕꯗꯤ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯎꯕ ꯂꯝꯕꯤꯗ ꯁꯨꯝ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯦꯟ ꯌꯣꯟꯕ ꯃꯅꯤꯒ ꯊꯦꯡꯅꯔꯝꯃꯤ ꯃꯅꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯗꯥꯗꯥ ꯑꯩꯁꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯌꯧꯔꯨꯁꯤꯔꯥꯅ ꯊꯣꯔꯛꯑꯝꯕꯅꯤ ꯉꯥꯏꯈꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯗꯥꯗꯥ ꯅꯪꯕꯨ ꯌꯦꯟ ꯂꯣꯏꯗꯥꯏꯅꯦ ꯂꯣꯏꯌꯦ ꯅꯪꯅ ꯑꯩꯉꯣꯟꯗꯅꯦ ꯌꯦꯟ ꯂꯥꯕ ꯃꯁꯥ ꯀꯟ ꯂꯥꯎꯕ ꯑꯝꯇ ꯄꯤꯗꯕ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯌꯣꯟꯕꯒꯤ ꯊꯝꯕꯅꯦ ꯗꯥꯗꯥ ꯄꯤꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯣ ꯁꯦꯜ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯅꯤ ꯑꯁ ꯃꯅꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯦꯜ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯍꯥꯟꯅ ꯆꯪꯉꯨꯔꯁꯦ ꯃꯇꯝꯁꯨ ꯉꯜꯂꯤ ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯟꯗꯣ ꯄꯤꯔꯝꯃꯒ ꯆꯠꯂꯣ ꯌꯥꯏꯗ ꯗꯥꯗꯥ ꯑꯗꯨꯒꯤꯗꯤ ꯆꯥꯎꯕꯒ ꯃꯅꯤꯒ ꯄꯨꯟꯅ ꯃꯅꯤꯒꯤ ꯌꯦꯡꯒꯣꯟ ꯑꯗꯣꯝꯗ ꯆꯪꯉꯛꯂꯝꯃꯤ ꯆꯥꯎꯕ ꯃꯅꯤꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯗꯥꯗꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯈꯜꯂꯨ ꯑꯩꯁꯨ ꯌꯣꯟꯊꯣꯛꯅꯕ ꯈꯜꯂꯝꯂꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯌꯦꯟꯁꯤꯡꯁꯤꯗꯤ ꯃꯅꯤ ꯐꯖꯔꯦꯍꯦ ꯆꯥꯎꯕ ꯌꯦꯟ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯥꯝꯕ ꯌꯦꯟ ꯑꯃ ꯈꯜꯂꯝꯃꯤ ꯃꯅꯤ ꯁꯤ ꯑꯣꯏ ꯇꯧꯔꯒꯦ ꯍꯣꯏ ꯗꯥꯗꯥ ꯁꯤꯒꯤ ꯌꯦꯟꯁꯤꯅ ꯃꯌꯥꯝꯗꯒꯤ ꯏꯆꯥꯎꯁꯨ ꯆꯥꯎꯕꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯕꯤꯔꯨꯔꯣ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯨꯗꯣꯏꯅꯤ ꯑꯗꯣ ꯅꯪꯒꯤ ꯁꯦꯜꯅ ꯀꯝꯗꯧꯕ ꯀꯌꯥꯅꯣ ꯁꯦꯜꯁꯤꯅ ꯃꯅꯤꯅ ꯌꯦꯟ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯤꯅ ꯁꯨꯗ꯭ꯔꯦꯅꯦ ꯑꯗꯣ ꯃꯅꯤ ꯅꯪꯒꯤꯁꯤꯕꯨ ꯍꯣꯔꯦꯟ ꯅꯇꯩꯃꯅ ꯊꯕꯛ ꯍꯜꯂꯛꯄ ꯀꯥꯟꯗ ꯄꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯅꯤꯁꯨ ꯃꯕꯨꯛꯇꯣ ꯑꯗꯨꯃꯛ ꯐꯥꯗꯣꯛꯂꯝꯃꯤ ꯍꯣꯏ ꯗꯥꯗꯥ ꯍꯣꯔꯦꯟ ꯏꯇꯩꯃ ꯍꯜꯂꯛꯑꯒ ꯄꯤꯔꯁꯨ ꯌꯥꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅꯗꯤ ꯄꯤꯔꯛꯎꯀꯣ ꯑꯩꯁꯨ ꯌꯦꯟ ꯈꯔ ꯌꯣꯟꯕꯁꯤꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ ꯍꯣꯏꯗ ꯅꯪ ꯇꯥꯗꯅ ꯈꯪꯅ ꯄꯤꯔꯛꯀꯦ ꯆꯥꯎꯕ ꯌꯦꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯌꯦꯟ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯗꯥꯏꯗꯒꯤ ꯌꯦꯟꯅꯣ ꯁꯤꯅ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯏꯁꯤꯅ ꯑꯁꯤꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦꯗꯀꯣ ꯆꯥꯎꯕꯁꯨ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯅꯨꯄꯤ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯍꯜꯂꯛꯄ ꯍꯣꯏ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯀꯅꯤꯅ ꯍꯥꯏꯍꯧꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯜꯂꯛꯑꯦ ꯑꯗꯨ ꯅꯨꯄꯥ ꯀꯥꯏꯗ ꯌꯦꯟꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯏꯗꯨꯕꯣ ꯅꯠꯇꯦ ꯑꯃꯨꯛ ꯍꯨꯔꯥꯜꯂꯛꯏꯔꯕ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣꯗ ꯅꯨꯄꯤ ꯅꯪꯁꯤꯕꯨ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯕꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯍꯣ ꯃꯅꯤꯗꯣ ꯃꯉꯣꯟꯗꯩꯅꯤ ꯃꯅꯤꯗꯒꯤ ꯃꯥꯗꯤ ꯌꯦꯟꯁꯦ ꯌꯣꯟꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯂꯦꯝꯅ ꯄꯤꯔꯛꯏꯔꯣ ꯍꯥꯏꯁꯦ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯂꯦꯝꯅ ꯄꯤꯅꯗꯣꯔꯤꯒꯦ ꯂꯩꯔꯛꯏꯅꯤꯁꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪ ꯍꯜꯂꯒ ꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯑꯁꯨꯛ ꯋꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯒ ꯄꯨꯁꯜꯂꯛꯄ ꯁꯦꯜꯁꯤꯕꯨ ꯅꯪꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯅꯕ ꯉꯥꯏꯔꯒ ꯂꯩꯔꯝꯕꯣꯏꯔꯦ ꯍꯩꯃꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯍꯥꯎꯕ ꯆꯥꯗꯧꯅꯤ ꯀꯩꯅꯣ ꯁꯨꯝ ꯑꯆꯝꯕ ꯆꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯨꯕꯒꯤ ꯑꯩꯅ ꯁꯦꯜ ꯁꯤꯡꯈꯤꯕꯗꯣ ꯉꯥꯗꯨꯁꯨ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯍꯨꯔꯥꯟꯕꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯥꯔꯨꯗꯥꯏ ꯍꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯤꯕꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯩꯅꯤꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯇꯨꯃꯤꯟꯅ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯃꯁꯤꯗꯤ ꯃꯤꯒꯁꯨ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯣꯜ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯅꯅꯦ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯅꯤ ꯃꯣꯏꯒꯤ ꯂꯩꯃꯒꯤ ꯅꯨꯄꯥ ꯆꯥꯎꯕꯁꯦ ꯅꯨꯄꯤꯅ ꯁꯨꯔꯒ ꯊꯥꯛꯏ ꯁꯨꯅꯤꯡꯗꯕꯅꯤ ꯀꯇꯟ ꯆꯨꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯝꯃꯣꯏꯌꯦ ꯅꯪꯗꯤ ꯅꯅꯥꯗꯣ ꯀꯟꯕꯅꯤꯅ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯟꯕꯨ ꯇꯟꯗꯦꯅꯦ ꯃꯊꯧ ꯇꯧꯈꯤꯗꯦ ꯍꯥꯏꯗꯤ ꯍꯣꯏ ꯌꯥꯔꯦ
ꯃꯤ ꯄꯥꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯁꯥꯗꯣ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯖꯈꯣ. ꯑꯁ ꯅꯪꯒꯤ ꯏꯁꯧꯗꯣ ꯍꯧꯔꯛꯑꯕ? ꯌꯥꯔꯦꯁꯦ ꯑꯩꯁꯦ ꯌꯦꯟꯁꯦ ꯁꯦꯝꯅꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯖꯥꯡꯗꯤ ꯁꯤꯅ ꯑꯣꯏꯔꯁꯦ. ꯆꯥꯕꯒꯤꯗ ꯈꯜꯂꯤ ꯅꯨꯄꯥ ꯅꯪꯁꯤꯃ. ꯅꯠꯇꯦ ꯃꯤꯒꯤ ꯌꯦꯟ ꯂꯧꯔꯨꯕꯒꯤ ꯁꯦꯜꯗꯨꯅ ꯀꯗꯥꯏꯗꯒꯤ ꯄꯤꯔꯨꯗꯣꯏꯅꯣꯕ? ꯑꯩꯅ ꯉꯁꯤ ꯄꯤꯒꯦꯕꯨꯗꯤ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯣ ꯈꯔ ꯂꯩꯔ ꯄꯤꯔꯁꯨ ꯌꯥꯅꯤꯗ. ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ. ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯣꯏꯅꯤ. ꯑꯩꯗꯤ ꯀꯞꯆꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ. ꯍꯣꯔꯦꯟ ꯊꯣꯡꯉꯗꯤ ꯅꯪꯁꯨ ꯆꯥꯅꯤ. ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯆꯥꯔꯤꯕꯅꯤ. ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯁꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦꯗꯀꯣ ꯅꯨꯄꯥ. ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯛꯀꯅꯤ. ꯅꯨꯡꯉꯥꯏꯔꯛꯄ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨꯗꯤꯅꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕ ꯀꯥꯟꯗ ꯑꯣꯏꯔꯛꯀꯗꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯟꯇ ꯍꯣꯠꯅꯔꯤ. ꯏꯊꯟꯇꯅ ꯍꯣꯠꯅꯔꯒ ꯁꯦල් ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯐꯕ. ꯄꯨꯁꯜꯂꯛꯏꯁꯤꯒ ꯁꯤꯖꯤꯟꯅꯔꯤꯁꯤꯒ ꯆꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯝꯇ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨꯅꯦ. ꯑꯩꯅꯦ ꯌꯦꯟ ꯁꯦꯝꯃꯨꯔꯒꯦꯀꯣ ꯅꯨꯄꯤ. ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯂꯩꯃ ꯃꯊꯟꯇ ꯄꯦꯟꯗꯅ ꯁꯣꯟꯖꯍꯧꯏ. ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯔꯝ ꯍꯥꯏꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ. ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯈꯪꯕꯤꯗꯦꯗꯀꯣ. ꯈꯔ ꯂꯩꯔꯒ ꯏꯆꯥꯃꯨꯛ ꯌꯥꯎꯔꯛꯑꯒ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯤꯕꯨ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ. माꯅ ꯈꯖꯤꯛꯇꯪ ꯊꯕꯛ ꯑꯁꯤ ꯁꯨꯕꯤꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯕꯅꯣ. ꯆꯥꯎꯕ ꯃꯥꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯒꯤ ꯀꯅꯥꯗꯒꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯅ ꯄꯪꯂꯧꯗ ꯂꯧꯔꯝꯃꯤ. ꯑꯗꯨꯒ ꯁꯤꯡꯕꯅ ꯁꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯡꯍꯜꯂꯝꯃꯤ. ꯍꯥꯟꯅ ꯈꯔ ꯀꯣꯟꯅꯖꯔꯝꯕꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯆꯦꯡ ꯐꯥꯎꯕ ꯋꯥꯟꯕ ꯀꯣꯟꯅꯔꯝꯗꯦ. ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯩꯃ ꯎꯕꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯂꯩꯃ, ꯀꯩ ꯍꯥꯏꯒꯦꯅꯦ? ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯆꯥꯎꯕꯗꯣ ꯅꯍꯥꯟ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯑꯃ ꯂꯧꯈꯤꯕꯅꯤ. ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯀꯥꯟꯗ ꯁꯦꯜꯗꯣ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ. ꯉꯔꯥꯡꯁꯨ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯊꯤꯜꯂꯛꯇꯦ. ꯍꯧꯖꯤꯛꯅꯦ ꯅꯣꯏꯗ ꯆꯠꯂꯨꯕꯅꯤ. ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯗ ꯏꯅꯦꯁꯨ ꯊꯣꯔꯛꯑꯕ. ꯏꯅꯦ, ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯗꯨꯒꯤ ꯁꯦꯜꯗꯣ ꯍꯥꯏꯔꯝꯃꯤ. ꯂꯩꯃ ꯃꯥꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯄꯤꯔꯝꯃꯤ. ꯏꯅꯦ, ꯁꯤꯗ ꯂꯩꯖꯔꯦ. ꯍꯣꯏ. ꯏꯅꯦꯁꯨꯅꯦ ꯅꯣꯡꯃꯒꯤ ꯌꯣꯜꯂꯤꯕ ꯉꯥꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯗꯣ. ꯑꯗꯨꯅ ꯍꯥꯏꯕꯅꯤꯀꯣ. ꯍꯣꯏꯅꯦ, ꯀꯩꯁꯨ ꯈꯟꯗꯤꯌꯦ. ꯑꯗꯣ ꯂꯩꯃ, ꯅꯪ ꯆꯥꯎꯕꯗꯨꯕꯨ ꯊꯕꯛ ꯈꯔ ꯁꯨꯅꯅꯕ ꯍꯥꯏꯌꯨꯅꯦꯍꯦ. ꯅꯨꯄꯥ ꯃꯥꯅ ꯊꯕꯛ ꯁꯨꯗꯕꯤ ꯌꯨꯝꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯌꯥꯎꯁꯤꯟꯕꯗꯤ ꯅꯠꯇꯦ. ꯅꯪꯒꯤ ꯅꯇꯧꯁꯤ ꯎꯕꯗꯅꯦ ꯏꯅꯦꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯂꯩꯃ ꯈꯔꯁꯨ ꯏꯀꯥꯏꯖꯩ. ꯈꯨꯝꯗꯕ ꯌꯥꯗꯕꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯅꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯥꯅ ꯇꯧꯔꯤꯁꯤ ꯇꯧꯗꯅꯕ ꯊꯕꯛ ꯁꯨꯅꯅꯕ ꯍꯥꯏꯕꯅꯤ. ꯁꯥꯎꯔꯒ ꯍꯥꯏꯔꯦ ꯌꯥꯗꯦ. ꯇꯞꯅ ꯊꯦꯝꯃꯒ ꯍꯥꯏꯔꯦ ꯃꯀꯣꯛꯇꯨꯗ ꯆꯪꯗꯦ. ꯅꯨꯄꯥ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯨꯄꯤ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯅꯠꯇꯦ. ꯍꯣꯏ, ꯃꯥꯅ ꯃꯁꯥ ꯉꯝꯗꯗꯅ ꯂꯩ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯐꯩ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯆꯥ ꯌꯥꯎꯔꯛꯂꯒ ꯋꯥꯗꯣꯏꯁꯦ ꯅꯪꯅꯤ. ꯑꯗꯨꯅꯅꯦ ꯅꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯅꯄꯨꯔꯣꯏꯕꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯇꯧꯀꯣ ꯂꯩꯃ. ꯍꯣꯏꯅꯦ. ꯂꯩꯃ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ. ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯔꯒ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ. ꯃꯊꯧ ꯑꯗꯨꯗ ꯍꯦꯟꯅ ꯃꯉꯣꯟꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯍꯟꯈ꯭ꯔꯦ. ꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ, ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯆꯥꯎꯕꯗꯣ ꯎꯏꯊꯔꯨꯕꯅꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯌꯥꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯍꯩ, ꯀꯔꯤꯅꯣ ꯅꯨꯄꯤ? ꯅꯠꯇꯦ, ꯇꯞꯅ ꯏꯪꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯨ? ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯣ, ꯆꯠꯈ꯭ꯔꯣ. ꯉꯥꯎꯔꯒ ꯆꯠꯀꯦꯔꯥ ꯐꯩꯔꯒ ꯆꯠꯀꯦꯔꯥ ꯆꯠꯈ꯭ꯔꯣ. ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪ ꯊꯥꯛꯄ. ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯕꯁꯦ ꯅꯪꯅ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯈꯪꯕꯤꯗꯦ. ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯊꯤꯅꯤꯗꯤ ꯈꯪꯉꯒ ꯅꯨꯄꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ. ꯑꯁ, ꯅꯪꯒꯤ ꯏꯁꯧꯁꯤꯗꯤꯕꯀꯣ ꯅꯨꯄꯤ. ꯅꯪꯅ ꯄꯨꯁꯜꯂꯛꯏꯁꯤꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯤ. ꯁꯤꯗ ꯑꯍꯦꯟꯕ ꯊꯝꯖꯤꯜꯂꯒ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯈꯜꯁꯦ. ꯑꯩꯅ ꯄꯨꯁꯜꯂꯛꯏꯁꯤꯅ ꯀꯔꯤꯗ ꯀꯣꯟꯅꯔꯤꯒꯦꯕ ꯍꯥ? ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯎꯗꯕꯤꯗ ꯄꯣꯠ ꯁꯣꯠꯆꯤꯜꯂꯨꯔꯒ ꯑꯩꯅ ꯁꯦꯜ ꯁꯤꯡꯗꯅ ꯂꯩꯔꯦꯕꯁꯦ. ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜꯗꯨꯅ ꯃꯤꯉꯣꯟꯗ ꯁꯤꯡꯗꯣꯛꯑꯒ ꯂꯩꯔꯦꯕ. ꯑꯗꯨꯅꯤꯅꯦ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕ ꯇꯥꯕ. ꯑꯁ, ꯅꯣꯡ ꯐꯥꯗꯣꯛ ꯑꯍꯥꯎꯕ ꯆꯥꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯒꯦꯠ ꯐꯝꯊꯔꯒ, ꯅꯨꯄꯥ, ꯅꯪꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ? ꯑꯩ ꯋꯥꯔꯦ. ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ. ꯂꯩꯃꯗꯣ ꯍꯥꯏꯅ ꯀꯞꯊꯣꯔꯛꯂꯦ. ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅ ꯍꯤꯡꯉꯤ ꯍꯥꯏꯕ ꯈꯪꯖꯔꯝꯂꯕꯗꯤ
ꯌꯨꯝꯁꯦ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯂꯩꯖꯔꯝꯒꯗꯕꯅꯤ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯈꯖꯤꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯝꯃꯣꯏꯌꯦ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯊꯣꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯌꯥꯔꯦꯁꯦ ꯑꯁꯤꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯑꯩꯗꯤ ꯋꯥꯔꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯅꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯏꯃꯨꯡꯅ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯕ ꯌꯥꯎꯒꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯝꯅꯅꯕ ꯏꯃꯨꯡ ꯄꯨꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯁꯤꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯟꯕꯁꯤꯡꯒꯤ ꯁꯨꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯄꯨꯕꯗꯤ ꯅꯠꯇꯦ ꯍꯣꯏꯁꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣꯕ ꯑꯉꯥꯡꯗꯧꯅ ꯑꯗꯨꯝ ꯀꯞꯄꯤ ꯅꯪꯁꯤꯗꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯒ ꯃꯊꯟꯇ ꯈꯜꯂꯛꯏ ꯑꯁ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯇꯜꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯑꯩꯗꯤ ꯍꯥꯏꯅ ꯂꯩꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯕꯗꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯌꯨꯝꯕꯨ ꯑꯗꯨꯗꯁꯨ ꯃꯁꯥ ꯉꯝꯗꯦ ꯃꯇꯝ ꯈꯔ ꯂꯦꯞꯀꯦ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯦꯜ ꯊꯣꯛꯄ ꯃꯥꯈꯛ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯁꯦꯜ ꯄꯨꯁꯜꯂꯛꯇ꯭ꯔꯕꯗ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯆꯥꯛꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯆꯥꯎꯕꯗꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯅ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯊꯣꯡꯗꯦ ꯉꯁꯤ ꯑꯌꯨꯛꯁꯨ ꯊꯣꯡꯉꯔꯣꯏ ꯍꯥꯏꯔꯤꯔꯣ ꯀꯩꯅꯣ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉꯒ ꯆꯥꯔꯨꯕ ꯌꯥꯗ꯭ꯔꯣ ꯆꯦꯡꯐꯨꯗ ꯆꯦꯡꯁꯨ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯦꯡꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯔꯣ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯀꯔꯤꯕ ꯅꯪꯒꯤ ꯍꯨꯔꯥꯟꯕꯒꯤ ꯀꯣꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯣ ꯑꯗꯣ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯣꯛ ꯋꯥꯜꯂꯨꯔꯣꯗꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯁꯦꯜ ꯄꯤꯔꯣ ꯑꯩ ꯆꯦꯡꯗꯣ ꯋꯥꯜꯂꯨꯔꯒꯦ ꯏꯁ ꯋꯥꯈꯜ ꯈꯨꯇꯥꯗꯣ ꯊꯕꯛꯇꯤ ꯁꯨꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯅꯕ ꯇꯧ ꯅꯪꯁꯨ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯤ ꯑꯩꯅ ꯈꯔ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯅꯄꯨꯔꯣꯏꯕꯅꯤꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯑꯣꯏꯕꯒꯤꯅꯦ ꯅꯪ ꯈꯔ ꯐꯔꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯂꯕ ꯑꯣꯏꯔꯕꯗꯤꯅꯦ ꯅꯪꯅ ꯍꯥꯟꯅ ꯅꯨꯄꯤꯗꯣ ꯃꯄꯥꯝ ꯆꯠꯈ꯭ꯔꯅꯤ ꯑꯦ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯍꯥꯏꯒꯨꯝꯕꯗꯅ ꯅꯪꯕꯨ ꯆꯦꯡꯗꯣ ꯏꯃꯥ ꯍꯣꯏꯗꯒꯤ ꯈꯔ ꯍꯪꯉꯨꯒꯤꯔꯣ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯂꯩꯃ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯈꯪꯀꯟ ꯀꯟꯅ ꯍꯧꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯥꯎꯕꯗꯣ ꯌꯥꯔꯦ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯣ ꯀꯥꯁꯤꯗꯒꯤ ꯑꯩꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯆꯥꯎꯕ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯊꯣꯛꯈꯤ ꯆꯥꯎꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯇꯥꯎ ꯃꯣꯝꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯣꯝꯕ ꯏꯇꯥꯎ ꯃꯣꯝꯕꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯇꯥ ꯆꯥꯎꯕ ꯃꯥꯗꯤ ꯂꯩꯇꯤꯌꯦ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯗꯣ ꯂꯥꯛꯑꯒ ꯑꯩ ꯂꯥꯛꯑꯝꯃꯤꯅ ꯄꯥꯎ ꯍꯥꯏꯌꯨꯀꯣ ꯍꯥꯏꯒꯦ ꯑꯗꯣ ꯇꯥ ꯆꯥꯎꯕ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯥꯎꯕ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯑꯃꯨꯛ ꯈꯜꯂꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯈꯩ ꯂꯥꯝꯕꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯗ ꯆꯦꯡ ꯈꯖꯤꯛꯇ ꯋꯥꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯆꯦꯗꯨꯁꯨ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠ 2-3 ꯁꯨꯖꯜꯂꯛꯏ ꯏꯆꯦꯕꯨ ꯅꯥꯔꯕꯣ ꯅꯥꯗꯦꯗ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯆꯦꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯤ ꯇꯥ ꯆꯥꯎꯕꯅ ꯂꯥꯟꯗ꯭ꯔꯣ ꯏꯆꯦꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯅ ꯄꯥꯎꯁꯨ ꯇꯥꯔꯦ ꯑꯗꯣ ꯇꯥ ꯆꯥꯎꯕ ꯑꯩꯒꯤ ꯋꯥꯁꯦ ꯑꯍꯜ ꯁꯥꯗꯅ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯏꯆꯦꯗ ꯊꯕꯛ ꯁꯨꯍꯟꯕꯩ ꯃꯍꯨꯠꯇ ꯇꯥ ꯆꯥꯎꯕꯅ ꯁꯨꯕ ꯆꯠꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯏꯆꯦꯗꯣ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯇꯥ ꯆꯥꯎꯕꯅ ꯁꯤꯗ ꯏꯆꯦꯒꯤ ꯑꯋꯥꯕ ꯑꯝꯇ ꯎꯗꯕ ꯃꯈꯩ ꯂꯩꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯒ ꯅꯨꯄꯤꯗꯣ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯗꯣꯏꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯐꯅ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ ꯑꯗꯨꯅ ꯇꯥ ꯆꯥꯎꯕ ꯏꯆꯦꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯁꯨꯛ ꯋꯥꯅ ꯏꯆꯦꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯗꯣ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯆꯥꯎꯕꯗꯣ ꯑꯔꯨꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯥ ꯆꯥꯎꯕ ꯉꯥꯏꯈꯣ ꯆꯦꯡ ꯍꯥꯏꯗꯣ ꯄꯨꯈꯣ ꯏꯆꯦꯗꯣ ꯃꯁꯥ ꯁꯣꯟꯖꯔꯤꯗꯨꯒ ꯀꯩꯝ ꯆꯥꯗ꯭ꯔꯗꯤ ꯁꯣꯟꯊꯔꯅꯤ ꯁꯣꯟꯊꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯔꯛꯀꯅꯤ ꯌꯥꯔꯅꯤꯗ
ꯆꯥꯎꯕ ꯄꯟꯊꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯑꯩꯅ ꯋꯥ ꯈꯖꯤꯛ ꯍꯥꯏꯔꯨꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦꯗꯣ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯨꯒꯗ꯭ꯔꯣ? ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯅꯨꯄꯤꯅ ꯋꯥꯏ ꯍꯥꯏꯁꯦ ꯆꯨꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯈꯣꯏꯅ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯒꯗꯧꯔꯤꯕꯒꯦ? ꯗꯥ ꯆꯥꯎꯕꯁꯦ ꯐꯖꯅꯗꯤ ꯁꯨꯅꯤꯡꯗꯕꯅꯤꯍꯦ꯫ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯍꯨꯟꯗꯣꯛꯑꯝꯗꯧꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ꯫ ꯑꯦ ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯣꯏ ꯇꯥꯃꯣ ꯆꯪꯉꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ꯫ ꯅꯪꯅ ꯃꯪꯉꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯕ? ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ? ꯅꯪꯒꯤ ꯅꯇꯥꯎ ꯆꯥꯎꯕꯗꯣ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯊꯦꯡꯅꯔꯛꯇ꯭ꯔꯣ? ꯍꯩꯃꯥ, ꯏꯇꯥꯎ ꯂꯥꯛꯑꯝꯕ꯭ꯔꯣ? ꯑꯩꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯆꯥꯎꯕꯅ ꯂꯥꯛꯂꯝꯕꯒꯤ ꯃꯔꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯝꯕꯨꯁꯨ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯉꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯣꯝꯕ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗ ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ, ꯊꯣꯡ ꯊꯥꯛꯅꯅꯕ ꯈꯔ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯆꯥꯎꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯊꯕꯛ ꯍꯜꯂꯛꯏꯅꯤ, ꯐꯤ ꯐꯥꯎꯕ ꯍꯣꯡꯗꯈꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ꯫ ꯅꯥꯐꯤꯒꯥꯗꯣ ꯍꯣꯡꯉꯒ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯑꯁꯨ ꯌꯥꯕꯁꯤꯗ꯫ ꯌꯥꯔꯦꯗ ꯏꯇꯥꯎ, ꯑꯗꯨꯁꯦ ꯈꯥꯎꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯆꯥꯎꯕ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯦꯡ, ꯃꯣꯔꯣꯛ, ꯉꯥꯔꯤ, ꯍꯋꯥꯏ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ, ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯅꯪꯒꯤꯅꯤ, ꯑꯩꯅ ꯄꯤꯔꯤꯅꯤ꯫ ꯌꯥꯔꯅꯤꯗ꯫ ꯑꯁ ꯄꯛꯇꯦꯀꯣ, ꯅꯨꯄꯤꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯗꯨꯒꯅꯦ, ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯗꯧꯅꯤ꯫ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ꯫ ꯑꯃꯨꯛ ꯇꯜꯂꯦ ꯍꯥꯏꯔꯛꯇꯣꯏꯔꯥ? ꯍꯥꯏꯔꯣꯏꯗ ꯏꯇꯥꯎ, ꯑꯩ ꯇꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯇꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯁꯣꯏꯍꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯇꯟꯕ ꯁꯨꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤꯕꯁꯦ꯫ ꯑꯗꯨꯅꯅꯦ, ꯍꯌꯦꯡꯗꯒꯤ ꯑꯩꯒ ꯊꯕꯛ ꯆꯠꯂꯗꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯅꯤ? ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯏꯕꯥꯅꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯔꯤꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯅꯨꯄꯤ ꯊꯤꯔꯁꯨ ꯀꯥꯏꯅꯔꯣꯏꯁꯤ, ꯑꯗꯨꯃꯛ ꯃꯔꯨꯞ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯗꯅ꯫ ꯆꯥꯎꯕ ꯃꯣꯝꯕꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯣꯝꯕꯁꯨ ꯃꯇꯥꯎꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ꯫ ꯆꯥꯎꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ, ꯌꯥꯔꯦꯁꯦ, ꯑꯗꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯂꯥꯛꯇꯣꯏꯅꯤ, ꯍꯧꯒꯠꯂꯝꯗꯕ ꯌꯥꯔꯣꯏꯀꯣ? ꯁꯤꯗꯩꯗꯤꯅꯦ, ꯅꯪ ꯅꯨꯄꯤꯗꯣ ꯊꯕꯛ ꯑꯝꯇ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ, ꯋꯥꯈꯜ ꯇꯥꯏꯀꯣ? ꯍꯣꯏ ꯃꯤ, ꯑꯩ ꯆꯠꯂꯒꯦ, ꯂꯩꯍꯧꯔꯣ꯫ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯏꯇꯥꯎ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯩꯍꯧꯔꯣ, ꯆꯠꯂꯦ꯫ ꯃꯇꯥꯎꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯆꯥꯎꯕ ꯃꯇꯥꯎꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯂꯩꯃꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯌꯣꯜ 2ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯜ ꯈꯔ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯗꯤ ꯑꯗꯨꯝ ꯃꯀꯥꯗꯨꯗ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯂꯩꯃꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯪꯂꯛꯏ꯫ ꯅꯨꯄꯤ, ꯁꯦ, ꯉꯁꯤꯗꯤ ꯉꯥ ꯂꯩꯊꯣꯛꯈ꯭ꯔꯦ, ꯁꯤꯅ ꯑꯔꯦꯝꯕ ꯁꯦꯜꯅꯤ, ꯊꯝꯖꯤꯜꯂꯨ꯫ ꯂꯩꯃꯁꯨ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯐꯃꯨꯡ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯅꯪ ꯋꯥꯍꯜꯂꯔꯣꯏꯗ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ, ꯏꯁꯥꯅ ꯍꯣꯠꯅꯒꯦ ꯈꯟꯅ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯔꯕꯗꯤ ꯑꯇꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯆꯥꯔꯝꯕꯗꯣ, ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯁꯤꯅ ꯂꯩꯔꯒ ꯆꯥꯕ ꯏꯟꯁꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ꯫ ꯅꯨꯄꯥ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯀꯣ? ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤ꯫ ꯆꯥꯎꯕ ꯍꯥꯟꯅ ꯁꯨꯅꯤꯡꯗꯕ ꯄꯨꯝꯕ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯔꯒ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯋꯥꯖꯔꯛꯂꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫